Akasbani Imphal, Wahengbam Rajesh na pau pajari, ahanbada maruba pau. Congress lusingba Okram Ibobi na hairi, Work MMN Act lising ani kunmagi mayokta, Manipur Pradesh Congress Committee na Supreme Court wakat lagani. Myanmar gi mayay thang basaruk ngasi ayuk Richter scale da mga dasmik mga yaw na yuar hakre, hogjumaki oina asok apan yaw bagi pau pangdre. Amasung Ambedkar Jayanti numika mari lena na Pradhan Mantri Narendra Modi na hayeng Haryana da tongan ba chakot thorangi project kaya jatra hungani amasung sangagani. Congress lusingba Okram Ibobi na hairi Work MMN Act lising ani kunmagi mayokta Manipur Pradesh Congress Committee na Supreme Court wakat lagani. Imphal da laiba Congress baban ngasi pangthopa paugi mipam amada Shri Ibobi na hai Act asigi mayokta thenanaba hanagi MLA Fazur Rahim amadi Mohammed Amin Shahna lusingba dolgi mute kangbu ama Delhi da sangkre. Lagliba nom nini asida case file torgani hari. Paugi mipam adura saruk yakiba MPCC ke President Kaisam Megachandran hai Work MMN Act lising ani kunmanga asi sangbidhan gi mayoktani mang hai ek asigi matang da laibak sinba thungbada birodi dol singna yaningdaba phongtokpagi khongjang kaya changsilli Prakriti gi laisiam mingda haina mingthonba lairik amang kaksingda hangnobi matungina ngasi phongkre Wahengbam Julon iba lairik asi Social Welfare Sporting Club kaksingna kaksing mayai laikai na sinduna kaksing mayai laikai da laiba Multipurpose Community Hall da MLA Wahengbam Ramesona phongkhibani Malimgi lairiki numika mari lenana Sahitya Thokpang Lupna piba Haisnam Basanta Kumar Award lising ani kunmanga Aiba Kamal Toijamba da piragani Manasi Thasi Kulumdoida Pangthokadriba Malimgi lairik numita Kusinagani hari Manipuri Jagoi Marup Linkakibagi Humpunitoi Suba Kumon Thorom ngasi pangthokre Thoramadu Guru Thingbaijam Babu Ningsing Mana Hanagi Music Director Ngangom Ibobi Septa Kusinaki Thoromgi Saruk ama oina Pungcholom Krishna Balyalila Utki Thoramadu Marup asigi laikidraba Oza Guru Singi Mapamda Ikai Kumnaba Utki Moreda leba Sikh Jati Singna Baisaki Kumai Gurudwara Sahib Moreda Pangthokre Baisaki Kumai Mapungpana Pangthokiba aduda Sili Langiba Singna Assam Rifles amadi Miyambu Thagapa Phongdorokli Jiribam Subdivisional Veterinary Hospital ki Dr. Singna ngasi Jakurador amasung Boro Bekrada leba Kem Singh da Satuna Yengsingkre Mute Kangbu aduna Mapam adula leba San Yangkai Humdoi Foot and Mouth Disease amadi Lumpy Skin Disease ki tika kaptoki mapam adu laiba hui nipu mari romsu rabies laina degi ngaktoknaba tika kaptoki Veterinary and Animal Husbandry Department na Oriental Leveler Association ga kusam maduna ngasi yumda yokpa hui amasung hogdong sing hida kaptokre maduda punna hui hogdong chani kunithoirom hida kaptoki hairi Sanamahi Lining Kon Sanglen Imphal gi nipu mari suba sahi gi mipam ngasi Maitei Langol Imphal da pangthokre Sanglen asina thokpa cherolaman hai mipam aduda mikok thibagi thabak chatharakpada dharmagi kakhalda sanamahi haibinaba warep lauki Malaria na singba laina singak thoknabagi damak None jila gi Longmai Part 4 da ngasi long lasting insecticidal net hidak lubdaba kangkhal yanthokre hari Thobal Jilad Leba Samram Football Club na sinduna club asigi playground da chatharakpa ahum suba state level open football tournament ki ngasi sanakiba league match ta FL Manipurna Yaisna FC bu Panjil Mari amada maithiba piki ani suba match ta Rani Group Angthana Kairak FC Tenthabu Panjil ani sunoda maithiba piki Myanmar gi mayai thangba sarukta ngasi ayu Richter scale da mga dasmik mga yongna yuar hakre hogjimaki oina asok apan yawbagi pau phangdre leibak adugi meteorology amasung hydrology bibaki pau matungina yuar haba adugi epicenter na Mandle lamdamgi Wundwin sargi awang nongpok thangba saruki lainung da kilometer kunlom luba mapam amadani mayai thangba Myanmar da haukiba irai numitasu ayuk pung 10 minute yangkai mapan chapa matamda Richter scale da mga dasmik sino yongna yuar haki Ambedkar Jayanti numika mari lenana Pradhan Mantri Narendra Modi na hayeng Haryana da tongan ba chakot thorangi project kaya jatra hungani amasung sangagani Pradhan Mantri na hayeng ayuk Hisar da satuna maphamdugi Ayodhya tamna paigadaba commercial flight ama hogdokani amasung Hisar airport ki anoba terminal building jatra hungani Shri Modi na miyangi mipham amadasu wangangani
Hauzik aroibada maroiba pau. Congress lusingba Okram Ibobina hari Work Amendment Act lising ani kunmanga gi mayokta Manipur Pradesh Congress Committee na Supreme Court wakat lagani. Myanmar gi may thangba sarukta ngasi ayu Richter scale da mga dasming mga yong na yuar hakre haujumaki oina asok apan yawbagi pau phangdre amasung Ambedkar Jayanti numika mari lenana Pradhan Mantri Narendra Modi na hayeng Haryana da tongan ba chakot thorangi project kaya jatra hungani amasung sangagani. Pau loijare.